Sugnu AC की MLA K Ranjit Peace Committee semlibani haiduna Serou Sugnu amadi Napat की yum kaya Kuki singna Mei Thakhiba amadi meeoi Kayagi Punsi Mangkhibagi thoudokta MLA na Maral amata leitaba amagum media da laoba tokpiyu haina Sugnu AC da meerep oikhiba M Binod na phongdorakli hiram asiga mari leidana M Binod na hai MLA K Ranjit mamang jehi ki Mei tang marida semkhiba Peace Committee adu leiramdaba tarabade Sugnu area da khanghodana leishinkhiba Kuki sing ase lan gi sem saba hodringai da mapung fana takhok lamba yabane adubu MLA gi Peace Committee aduna Kuki singbu ngaktuna thamkhibadagi Serou Sugnu amade Napat ki yum kaya Mei Thakhiba amade meeoi kaya gi punsi mangkhibane MLA gi leiriba asoiba kaya ase kupsinaba honabada media gi thongda lengakna soibadagi Sugnu da Mei chakpani haiduna lauriba ase tobiganu haina mangna maka takhe committee to semna hazada mongda tang kuntareta tang hom dari hawre rangsi tang hom deina kuntare pulei basi peace committee seme ko irang la roi na thazabudagi ko prepare am ta hawdari haibadi khoi MLA ti am thazarubunina peace committee semamina kaparoi Kuki na kam taroi thazabudi wongon gedana khoi di pochei du hongdok dare amadi khoi ge lam tung kari kari section ma je khoi da adumबगी खोइदा तौब नंगदने खंगुदन तांग कुंतरकी नोंगालमदाय खोइगी अहिंग नोंगाय अमसुंग कुनिपांगी नोंगालमदाय हरपदगी लाइबक थिबो थाउदोकसिदा खोइगी सिनाव मयाम लेगी तरे युं क्याम मै चाखरे लमतुं मयाम मांगरे मसिगी दायित्व जि कनान पीस कमिटी ने पुबिगदरसिनि हजनिंगिसि खोइने वारिसे पीस कमिटी सेममदना खोइने हेना थेंगनरमदि मदुदे हेना खोइजे वाबसि फगनि हेबिसाइगी मते खंजे पीस कमिटी सेमुदैदि हुजि कापे तांथ्रामरि दैदु गनाना हैंडल कापसले मथंग कापपय मिसि पीस कमिटी सेममदु तादि सि थाखिन वाजरोय नै प्रेस मीडिया मसे थमजे Nakal Amaramda Sugnu AC da BJP की meerep oikhiba M Binod na media की thongda phongdokiba wafom adu laibak thibani haina MLA K Ranjit semkhiba Peace Committee adu ke member oiramba M Thoinu Kobi Meira paibi nupi amana phongdorakli Binod na MLA K Ranjit ki mathakta sirakliba Maral Singh adubu sengdokladuna Thoinu na hai MLA K Ranjit na chairman oiduna semkhiba Peace Committee aduna Kuki Singh gi marakta leikhiba Maitai Chani Romgi Punse kanbagi mathakta Sugnu AC da numit kun mari tangdu leitana leikhe Loinana meeoi Kayagi lanthum kanba ngamkhibane Kuki khulai paiba singi lan ase Sugnu maikaida Europe yai haibase chingnaba leikhe maduna maram oiraga Sugnu gi miyamna haijabadage MLA Ranjit da maikai asomda Central Force thambina bahaijakhe madugi matung ina MLA Ranjit na Chief Minister da Central Force ke company mari pibina bahajabada company ani khaktamak pirakhe maduna maram oiraga Sugnu maikaida lan asege achauba chaitheng nangkhibane haina mangna makata na phongdokhe Huzik Sugnu Mei Horibani, I koi Tamoy Nick Lauribani, I koi Huzik Kari Zaba Kari Takai koi Apanga Pangba, Manipur ki Parzama Yamna Sibiduna Kilak Bakara, Emeliana Pangvira Pakara Saraga Hingibani, I koi Kedozi Haibangam de, Siki Matang Zidra Razni Vito Virakanu, and then Huzik Boki Matam Nate, I koi Sugnu Pajatum Rakanda, Nakoi Botlepa Suyaro.